ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯇꯣꯞꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯋꯥꯠꯇ ꯄꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯨꯃꯗꯤ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯅꯤꯅ ꯇꯧꯔꯤꯕꯗꯨ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯦ꯫ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯃꯪꯂꯤ꯫ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯥꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯈꯤꯕꯗꯨ ꯃꯍꯥꯛ ꯇꯥꯔꯤ꯫ ꯑꯁꯤ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯆꯍꯤ ꯐꯅꯌꯥꯝꯅꯤ, ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯁꯤꯡ ꯐꯥꯎ ꯃꯆꯥ ꯌꯥꯎꯅꯗꯧꯔꯤ꯫ ꯑꯣ, ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯃꯄꯥꯟ ꯁꯥꯠꯇꯕꯤ ꯑꯈꯨꯝꯕꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯍꯣꯏꯅꯦ, ꯃꯣꯏꯒꯨꯝꯕꯁꯤꯡꯁꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ꯫ ꯁꯦꯜ ꯇꯥꯜꯂꯤ, ꯁꯦꯜ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯐꯥꯎ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯇꯥꯜꯂꯤꯕ ꯇꯨꯡꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯒꯤ ꯀꯥꯟꯅꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯨꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ꯫ ꯏꯉꯣꯕꯅ, ꯅꯨꯄꯤ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯨ? ꯆꯐꯨꯗꯨ ꯂꯣꯏꯅ ꯄꯥꯊꯔꯦꯅꯦ꯫ ꯌꯥꯏꯕꯤ ꯃꯪꯂꯝꯕ ꯋꯥꯈꯜꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯇꯍꯥ ꯇꯍꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯉꯣꯕ ꯇꯞꯅ, ꯆꯐꯨꯗꯣ ꯃꯍꯤ ꯂꯣꯏꯅ ꯄꯥꯊꯔꯦ ꯍꯥꯏꯕ꯫ ꯄꯥꯊꯔꯦ? ꯁꯤ ꯍꯥꯏꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯐꯨ ꯑꯁꯥꯕꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯈꯪꯊꯝ ꯊꯝꯃꯤ꯫ ꯑꯁꯥꯕꯗ ꯄꯥꯏꯕꯗꯨꯗ ꯃꯈꯨꯠꯇꯨꯁꯨ ꯄꯣꯛꯂꯦ꯫ ꯏꯉꯣꯕ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯗꯥꯏ? ꯅꯈꯨꯠꯇꯨ ꯄꯤꯔꯛꯎꯁꯤ ꯌꯦꯡꯒꯦ꯫ ꯌꯥꯏꯕꯤ ꯃꯈꯨꯠꯇꯨ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯏꯉꯣꯕꯅ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦ, ꯑꯗꯨ ꯅꯪꯕꯨ ꯉꯥꯎꯕ? ꯆꯐꯨ ꯑꯁꯥꯕꯁꯤꯗ ꯅꯈꯨꯠꯇꯨꯅ ꯍꯦꯛꯇ ꯄꯥꯏꯔꯤꯕꯗꯨꯕꯨ? ꯌꯥꯏꯕꯤ ꯃꯣꯡ ꯍꯥꯗ ꯇꯞꯅ ꯈꯨꯝꯃꯤ꯫ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯅꯪꯅ ꯏꯃꯪ ꯃꯪꯂꯤꯕꯁꯤꯕꯨ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩ ꯀꯔꯤꯝ ꯇꯧꯗꯦ꯫ ꯐꯔꯦ, ꯑꯩꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯆꯥꯛꯇꯣ ꯇꯞꯅ ꯇꯞꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯨ꯫ ꯀꯔꯤ ꯇꯧꯒꯗꯕ ꯂꯩꯔꯤꯕꯒꯦ ꯑꯩ ꯇꯧꯕꯤꯔꯛꯂꯒꯦ꯫ ꯏꯟꯁꯥꯡꯅ ꯀꯔꯤ ꯊꯣꯡꯕꯁꯦꯕ? ꯌꯥꯏꯕꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ, ꯄꯥꯟ ꯏꯔꯣꯟꯁꯤꯔ ꯇꯧꯕꯅꯤ, ꯆꯥꯅꯤꯡꯗꯕ꯭ꯔꯣ? ꯏꯉꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯔꯤ ꯆꯥꯅꯤꯡꯗꯅꯤ? ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤ ꯑꯩꯗꯤ ꯈꯨꯗꯤꯡꯃꯛ ꯍꯥꯎ, ꯂꯣꯏꯅꯃꯛ ꯆꯥꯅꯤꯡꯏ꯫ ꯃꯥꯏꯗ ꯂꯣꯏꯔꯛꯄꯗ ꯋꯥꯁꯣꯏ ꯑꯃ ꯍꯦꯛꯇ ꯌꯥꯎꯔꯛꯏ꯫ ꯋꯥꯁꯣꯏ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤꯅꯦ ꯀꯦꯇꯨꯀꯤ ꯅꯪꯕꯨ꯫ ꯀꯦꯇꯨꯀꯤ ꯌꯧꯈ꯭ꯔꯦ, ꯑꯩꯗ ꯇꯨꯃꯤ ꯂꯩꯖꯔꯒꯦ꯫ ꯄꯥꯟꯗꯨ ꯀꯗꯥꯏ? ꯑꯩ ꯈꯦꯠꯄꯤꯔꯛꯂꯒꯦ꯫ ꯅꯈꯨꯠ ꯂꯦꯡꯗꯅ ꯇꯣꯛꯀꯅꯨ, ꯑꯩ ꯑꯗꯨꯝ ꯈꯦꯠꯆꯒꯦ꯫ ꯑꯩ ꯅꯠꯇꯦ ꯂꯦꯡꯗꯣꯏꯁꯦ, ꯅꯪꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯈꯨꯠꯁꯦ ꯊꯕꯛ ꯑꯋꯥꯕ ꯁꯨꯕꯒꯤ ꯂꯣꯏꯅ ꯍꯩꯒꯠꯂꯕꯅꯤꯅ ꯀꯩꯁꯨ ꯂꯦꯡꯂꯔꯣꯏ꯫ ꯅꯪꯗꯤ ꯅꯈꯨꯠꯇꯣ ꯇꯅꯧꯕꯅꯤꯅ ꯂꯦꯡꯗꯣꯏꯅꯤ꯫ ꯀꯗꯥꯏ? ꯄꯤꯔꯛꯎꯁꯤ꯫ ꯌꯥꯏꯕꯤ ꯑꯣꯏꯔꯔꯣꯏ ꯈꯟ ꯄꯥꯟ ꯑꯗꯨ ꯄꯤꯗꯨꯅ ꯈꯦꯠꯍꯜꯂꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛꯇꯨ ꯊꯣꯡꯃꯤꯟꯅꯩ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ, ꯅꯣꯡꯃꯗ ꯈꯠꯅꯗꯦ꯫ ꯏꯉꯣꯕ ꯃꯥꯅꯁꯨ ꯅꯣꯡꯃꯇ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯕ, ꯑꯣꯠ ꯅꯩꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ, ꯃꯥꯏꯀꯩ ꯄꯨꯝꯕ ꯑꯃꯨꯕ ꯅꯣꯡꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯏꯃꯝꯃꯝ ꯁꯤꯜꯂꯔꯤ꯫ ꯏꯉꯣꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯉꯣꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯟ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯉꯣꯕ ꯂꯦꯞꯂꯝꯕꯗꯒꯤ ꯇꯍꯥꯅ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯒꯅꯤ ꯑꯉꯥꯡ ꯑꯄꯤꯁꯛ ꯑꯃ ꯅꯤꯡꯊꯥ ꯑꯉꯧꯕꯅ ꯌꯣꯝꯗꯨꯅ ꯈꯣꯡ ꯑꯗꯨꯒꯤ ꯅꯥꯄꯤ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯏꯉꯣꯕ ꯇꯍꯥꯅ ꯆꯪꯁꯤꯟ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯠ ꯄꯥꯝꯈꯠꯂꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯂꯝꯗꯦ, ꯃꯔꯝꯗꯤ ꯅꯣꯡ ꯃꯪꯕꯅ ꯀꯅꯥꯁꯨ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯗꯦ꯫ ꯏꯉꯣꯕ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯤꯕꯗꯨ ꯊꯦꯝꯗꯨꯅ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩꯕꯒꯤ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ? ꯀꯔꯝꯕ ꯊꯃꯣꯏ ꯀꯟꯕ ꯃꯃꯥ ꯃꯄꯥꯕꯨ ꯑꯣꯏꯔꯤꯒꯕ?
ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯉꯝꯂꯤꯕꯁꯤꯕꯨ? ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯈꯤꯛ ꯐꯥꯎꯔꯛꯂꯤ꯫ ꯏꯉꯣꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟ ꯃꯌꯨꯝ ꯇꯝꯅ ꯃꯤ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯊꯣꯔꯛꯇꯨꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯏꯉꯣꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯏꯕꯤ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯌꯥꯏꯕꯤ ꯂꯥꯡꯇꯛꯅꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯒꯤ? ꯏꯉꯣꯕ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡ ꯌꯥꯏꯕꯤꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯌꯥꯏꯕꯤ ꯏꯉꯣꯕꯒꯤ ꯃꯊꯥꯗ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯏꯉꯣꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯗꯨ ꯃꯍꯥꯛꯁꯨ ꯈꯪꯉꯤ꯫ ꯏꯉꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯗꯣ ꯎꯕꯤꯗꯨꯅ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯅꯪꯕꯨ ꯈꯨꯗꯣꯜ ꯑꯁꯦ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ? ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯂꯦꯞꯂꯤꯕ꯭ꯔꯥ? ꯌꯥꯏꯕꯤ ꯀꯞꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ ꯂꯩꯔꯛꯂꯕꯤ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯃꯆꯥ ꯑꯁꯤ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯌꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯁꯅꯥ, ꯏꯃꯥꯒꯤ ꯁꯅꯥ, ꯁꯅꯥꯃꯇꯣꯝ, ꯉꯁꯤꯗꯤ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯏꯆꯥꯕꯨ ꯏꯊꯥ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯖꯕꯗꯣ ꯏꯃꯥ ꯄꯦꯟꯖꯔꯦ꯫ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯏꯆꯥꯅ ꯏꯃꯥꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯍꯟꯕꯤꯔꯦ꯫ ꯏꯃꯥ ꯄꯦꯜꯂꯦ ꯁꯅꯥ, ꯏꯃꯥ ꯄꯦꯜꯂꯦ꯫ ꯁꯤꯟꯊꯔꯤ ꯃꯈꯣꯏꯗꯤ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯆꯥꯕꯨ ꯎꯕ ꯐꯪꯖꯕꯒꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯗꯤ ꯇꯦꯡꯊꯥꯔꯤ꯫ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯑꯣꯏ ꯇꯦꯛꯊꯥꯔꯤ꯫ ꯀꯞꯂꯤꯕꯗꯨ ꯀꯨꯏꯔꯛꯇꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯇꯧꯐꯝ ꯈꯪꯗ ꯊꯦꯝꯐꯝ ꯈꯪꯗ ꯃꯆꯥꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯞꯂꯅꯨ ꯀꯩꯗꯧꯒꯦ? ꯂꯥꯡꯂꯦꯟ ꯇꯥꯗꯦ, ꯍꯦꯛ ꯍꯦꯛ ꯀꯞꯇꯨꯅ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ꯫ ꯅꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩ ꯏꯆꯥꯅ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤ ꯏꯃꯥ꯫ ꯅꯪ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯅꯨ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ꯫ ꯊꯔꯣꯁꯪꯕꯤ ꯃꯆꯥꯕꯨ ꯊꯦꯝꯃꯤ, ꯅꯨꯡꯁꯤꯅ ꯊꯦꯝꯃꯤ꯫ ꯑꯩꯁꯤ ꯅꯃꯥꯅꯤꯅꯦ, ꯑꯩꯅꯕꯨ ꯏꯆꯥꯗ ꯀꯔꯤꯒꯤ ꯃꯤꯅꯝꯒꯗꯧꯔꯤꯕꯅꯣ? ꯆꯨꯝꯃꯤ, ꯏꯁꯨꯗꯣ ꯄꯣꯛꯂꯛꯄꯒ ꯁꯤꯕ ꯅꯠꯇꯦ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯂꯒ ꯃꯁꯥ ꯁꯣꯟꯕꯅ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯇꯥꯅꯤꯡꯗꯦ, ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯝ ꯄꯤꯌꯣ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯃꯥ, ꯑꯩ ꯏꯆꯥ ꯄꯥꯝꯃꯦ꯫ ꯊꯔꯣꯁꯪꯕꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯑꯗꯨꯝ ꯇꯧ꯫ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯏꯃꯥ ꯀꯔꯝ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ? ꯏꯁꯨꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯂꯩꯁꯥꯕꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯡꯗ꯭ꯔꯤꯕꯤ ꯅꯪꯅ ꯀꯔꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯀꯅꯤ? ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯅꯪꯅ ꯀꯔꯝꯅ ꯈꯥꯡꯒꯅꯤ? ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯇꯥꯉꯝꯕꯅ ꯍꯜꯂꯛꯄꯒ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯒꯅꯤ꯫ ꯏꯃꯥ ꯏꯆꯥꯕꯨ ꯃꯥꯅ ꯀꯩꯁꯨ ꯊꯥꯗꯣꯛꯑꯣꯏꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ, ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯗꯣ ꯏꯃꯥ, ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎ ꯎꯖꯕ ꯐꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯃꯥ, ꯑꯩ ꯏꯆꯥ ꯎꯅꯤꯡꯉꯦ꯫ ꯏ ꯅꯧꯔꯤꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ꯫ ꯁꯤ ꯏꯃꯥꯒꯤ ꯕꯦꯝꯃ, ꯋꯥꯈꯜ ꯐꯥꯊꯧ꯫ ꯏꯃꯥꯅ ꯍꯥꯏꯕꯤ ꯏꯜꯂꯨ, ꯅꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯜꯂꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯕꯨꯛ ꯂꯥꯝꯕꯅ ꯑꯣꯏꯒꯅꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯌꯥꯏꯕꯤ ꯇꯧꯐꯝ ꯈꯪꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯣ, ꯇꯣ ꯏꯃꯥꯒꯤ ꯁꯅꯥ, ꯏꯆꯥ ꯀꯞꯄꯗ ꯋꯥꯔꯅꯤꯌꯦ꯫ ꯏꯁꯦ ꯇꯣꯛꯑꯁꯦ꯫ ꯄꯥꯕꯅ ꯏꯆꯥꯒꯤ ꯁꯪꯒꯣꯝ ꯂꯧꯕ ꯆꯠꯈꯤ, ꯂꯥꯛꯑꯅꯤ꯫ ꯁꯤ ꯄꯥꯕ ꯂꯥꯛꯑꯒ ꯏꯆꯥꯒꯤ ꯄꯨꯛ ꯂꯥꯝꯕ ꯐꯔꯗꯧꯅꯤ꯫ ꯀꯞꯀꯅꯨꯁꯦ, ꯀꯞꯀꯅꯨꯁꯦ, ꯏꯆꯥ ꯋꯥꯔꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯉꯣꯕ ꯀꯣꯟ ꯑꯃꯗ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯑꯩ ꯂꯥꯛꯑꯦ꯫ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ, ꯏꯆꯥꯁꯦ ꯃꯕꯨꯛ ꯂꯥꯝꯕꯅ ꯉꯥꯎꯔꯤ꯫ ꯌꯥꯗ ꯇꯧꯔꯤꯅꯤ, ꯏꯅꯦ ꯇꯣꯝꯕꯤꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯗꯣꯛꯂꯒ ꯃꯣꯏꯒꯤ ꯃꯆꯥ ꯁꯦꯟꯕꯤ ꯁꯟꯕꯤꯗꯨꯗꯒꯤ ꯁꯪꯒꯣꯝꯁꯦ ꯑꯃꯨꯛ ꯁꯨꯝꯍꯜꯂꯛꯏꯅꯤ꯫ ꯍꯣꯏꯁꯦ, ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ, ꯑꯉꯥꯡꯁꯦ ꯀꯞꯄꯗ ꯋꯥꯔꯅꯤ꯫ ꯃꯩ ꯊꯥꯒꯠꯂꯒ ꯁꯪꯒꯣꯝꯗꯣ ꯈꯤꯇ ꯊꯨꯅ ꯂꯣꯟꯕꯤꯔꯣ꯫ ꯍꯣꯏ, ꯑꯩ ꯐꯠ ꯂꯣꯜꯂꯛꯑꯒꯦ꯫ ꯏꯉꯣꯕ ꯃꯩ ꯊꯥꯒꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯁꯪꯒꯣꯝꯗꯨ ꯂꯣꯜꯂꯤ꯫
ꯉꯥꯏꯍꯥꯛ ꯂꯣꯜꯂꯕ ꯃꯇꯨꯡ ꯏꯪꯍꯟꯗꯨꯅ ꯌꯥꯏꯕꯤꯅ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯏꯟꯕꯤꯔꯤ꯫ ꯌꯥꯏꯕꯤ ꯇꯝꯄꯥꯛꯇ ꯁꯪꯒꯣꯝ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯒꯤ ꯏꯁꯥꯒꯤ ꯃꯤꯡꯁꯦ ꯏꯃꯥꯅ ꯁꯅꯥꯃꯇꯨꯝ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯏꯁꯥꯅ ꯆꯥꯎꯔꯛꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯗꯣ ꯏꯃꯥꯗꯤ ꯌꯥꯝꯅꯃꯛ ꯇꯥꯅꯤꯡꯂꯛꯂꯦꯗꯣ꯫ ꯏꯁꯥ ꯆꯥꯎꯔꯣ, ꯏꯁꯥ ꯆꯥꯎꯔꯣ꯫ ꯏꯉꯣꯕ ꯅꯣꯛꯆꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕꯗꯣ ꯂꯩꯔꯕꯅꯤꯅ ꯁꯦꯜ ꯌꯥꯝ ꯇꯥꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯆꯥ ꯆꯥꯡ ꯇꯥꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯁꯦꯜ ꯇꯥꯟꯒꯗꯧꯕꯅꯤ꯫ ꯏꯉꯣꯕ ꯅꯣꯛꯄ ꯈꯥꯡꯗꯨꯅ, ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯤꯗꯅ꯫ ꯃꯈꯣꯏ ꯃꯃꯥ, ꯏꯆꯥꯁꯦ ꯌꯥꯝ ꯄꯤꯛꯂꯤ, ꯆꯥꯎꯒꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤꯅꯤ ꯅꯪꯕꯣ꯫ ꯍꯣ ꯑꯗꯨꯕꯨꯕ, ꯍꯧꯖꯤꯛ ꯄꯤꯛꯂꯤꯉꯩꯁꯤꯗꯒꯤ ꯍꯧꯅ ꯏꯆꯥꯒꯤꯗꯃꯛ ꯇꯨꯡꯁꯤꯟꯕ ꯌꯥꯕ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯒꯗꯧꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯇꯥꯡꯂꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯌꯥꯏꯕꯤ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯀꯥꯏꯗ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯌꯥꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯦ ꯅꯤꯡꯐꯨꯡ ꯇꯥꯔꯤꯕ꯫ ꯌꯨꯝ ꯑꯁꯤꯅ ꯈꯔꯒ ꯅꯛꯅ ꯂꯩꯃꯤꯟꯅꯔꯝꯂꯕꯗꯤ ꯍꯧꯅ ꯇꯥꯒꯅꯤ꯫ ꯌꯨꯝꯂꯣꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯞꯄꯦꯕ, ꯑꯗꯨꯐꯥꯎ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯩꯈꯣꯏ ꯐꯥꯎ ꯇꯥꯏ꯫ ꯃꯈꯣꯏ ꯄꯨꯟꯁꯤꯟ ꯋꯥꯔꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯏꯉꯣꯕꯗꯣ ꯊꯦꯡꯂꯕ ꯀꯥꯟ ꯑꯗꯨꯗ ꯍꯤꯞꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤꯗ ꯂꯥꯛꯇꯨꯅ ꯁꯪꯒꯣꯝ ꯂꯧꯈꯤ꯫ ꯅꯠꯇꯦ, ꯃꯣꯏꯒꯤ ꯑꯁꯤꯕꯨ ꯌꯥꯏꯕꯤꯗꯣ ꯃꯆꯥꯒ ꯄꯣꯛꯂꯕ ꯖꯥꯠꯂꯣ? ꯅꯨꯄꯤ ꯑꯃꯅ, ꯍꯦꯔꯥ ꯏꯅꯦ ꯇꯣꯝꯕꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ, ꯑꯉꯥꯡ ꯄꯣꯛꯄꯁꯤꯕꯨ ꯀꯪꯗꯅ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯕ꯭ꯔꯣ? ꯇꯣꯝꯕꯤ ꯀꯌꯥ ꯂꯥꯛꯄꯒꯣ, ꯍꯣꯏꯅꯦ ꯌꯥꯏꯕꯤꯗꯣ ꯃꯆꯥ ꯀꯩꯁꯨ ꯇꯧꯗꯕꯅꯤ, ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ? ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯦꯗꯒꯤꯁꯨ ꯁꯪꯒꯣꯝ ꯂꯧꯏ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥꯗꯒꯤꯅꯣ ꯑꯉꯥꯡ ꯑꯃꯗꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯌꯥ, ꯅꯪꯅ ꯈꯔ ꯌꯨꯝ ꯅꯛꯄ ꯍꯥꯏꯗꯣꯛꯑꯣꯏ, ꯅꯪ ꯆꯠꯇꯨꯅ ꯀꯔꯤꯅꯣꯗꯣ ꯈꯪꯗꯣꯔꯛꯎꯗꯅ꯫ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯍꯣꯔꯦꯟꯗꯣ ꯑꯩ ꯆꯠꯇꯨꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣꯗꯣ ꯈꯪꯗꯣꯛꯎꯔꯒꯦ꯫ ꯇꯣꯝꯕꯤꯅ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯨꯅꯤꯒꯦ, ꯃꯤꯒꯤ ꯅꯠꯇ꯭ꯔꯕꯗꯤ? ꯅꯨꯄꯤ ꯑꯃꯅ, ꯂꯩꯕꯥꯛ ꯂꯩ, ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯣꯕ, ꯌꯥꯝ ꯈꯪꯅꯤꯡꯉꯤ꯫ ꯉꯥꯏꯈꯣ, ꯏꯉꯣꯕ ꯊꯕꯛ ꯆꯠꯈꯤꯁꯅꯨ, ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯪꯒꯦ, ꯃꯥ ꯂꯩꯔꯗꯤ ꯇꯜꯂꯦꯕ ꯆꯪꯕꯗꯣ꯫ ꯇꯣꯝꯕꯤꯅ, ꯏꯉꯣꯕꯗꯣ ꯏꯇꯞ ꯇꯞꯄ ꯃꯥꯜꯂꯒ ꯁꯥꯎꯔꯛꯂꯕꯗꯤ ꯑꯉꯥꯎꯕꯒꯤ ꯃꯁꯤꯡ ꯑꯃꯗꯤ ꯇꯧꯕꯅꯤ, ꯑꯗꯅꯤ ꯑꯩꯅ ꯆꯪꯕ ꯇꯜꯂꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯂꯩ ꯑꯗꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯒꯨꯝ ꯌꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯥꯅꯗꯤ ꯏꯉꯣꯕ ꯊꯕꯛ ꯆꯠꯈ꯭ꯔꯕꯣꯏ ꯈꯟ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯉꯣꯕꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯌꯥꯏꯕꯤ ꯑꯃꯗꯤ ꯏꯉꯣꯕ ꯃꯆꯥ ꯁꯅꯥꯃꯇꯨꯝꯕꯨ ꯏꯔꯨꯖꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯛꯏ꯫ ꯏꯉꯣꯕ ꯃꯍꯥꯛ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯇꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯗꯨꯅ ꯍꯦꯜꯂꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯧꯏ, ꯌꯥꯏꯕꯤ꯫ ꯏꯉꯣꯕ ꯑꯃꯗꯤ ꯌꯥꯏꯕꯤ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯕꯥꯛ ꯂꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩ ꯃꯪꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ, ꯑꯩꯁꯤ ꯅꯉꯣꯟꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯩꯕ꯭ꯔꯥ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞ ꯑꯗꯨꯗ ꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯪꯂꯤꯕꯗꯨ ꯆꯥꯅꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯌꯥꯏꯕꯤ ꯇꯞꯅ ꯈꯨꯝꯃꯤ, ꯂꯩꯌꯦ ꯏꯆꯦ, ꯑꯩ ꯂꯧꯊꯣꯔꯛꯀꯦ, ꯑꯩꯈꯣꯏ ꯃꯄꯥ ꯑꯉꯥꯡꯁꯤꯝꯇ ꯄꯥꯏꯕꯤꯔꯝꯃꯨꯁꯦ꯫ ꯑꯉꯥꯡ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯗꯨꯅ ꯌꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯕꯥꯛ ꯂꯩꯃꯥꯗꯤ ꯌꯥꯏꯕꯤꯅ ꯏꯉꯣꯕꯗ ꯃꯣꯏ ꯃꯄꯥ ꯀꯥꯏꯅ ꯀꯧꯕꯗꯨꯗ ꯉꯛꯄꯁꯨ ꯄꯣꯛꯏ, ꯅꯣꯛꯅꯤꯡꯕꯁꯨ ꯄꯣꯛꯏ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯇꯧꯖ ꯁꯥꯏꯁꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯑꯗꯨꯗꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥই ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯣꯏꯗꯒꯤ ꯑꯣꯏꯔꯦ? ꯅꯠꯇꯦ ꯏꯉꯣꯕ, ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯄꯤꯛꯁꯨ ꯄꯤꯛꯏ, ꯄꯣꯛꯄꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯣꯕ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯏꯉꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, ꯏꯊꯩꯃ, ꯑꯉꯥꯡꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯂꯩꯕꯥꯛ ꯂꯩ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯝꯅ? ꯌꯥꯏꯕꯤꯗꯤ ꯃꯁꯥ ꯀꯔꯤꯁꯨ ꯇꯧꯕ ꯎꯈꯤꯗꯦꯅ, ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯉꯥꯡ ꯑꯁꯤ? ꯏꯇꯩꯃ, ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ,
ꯃꯁꯤꯗ ꯄꯣꯛꯄ ꯄꯣꯛꯇꯕ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯥꯕꯨ ꯏꯊꯥ ꯅꯨꯡ ꯑꯁꯤꯗ ꯆꯦꯠꯅ ꯀꯣꯟꯖꯕ ꯐꯪꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯃꯤ ꯃꯄꯨ ꯃꯍꯥꯛꯅ ꯏꯐꯝꯗ ꯁꯤꯟꯅꯔꯛꯄ ꯇꯥꯡꯂꯕ ꯈꯨꯗꯣꯜꯅꯤ ꯂꯩꯕꯥꯛ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤ ꯈꯨꯜꯂꯛꯄ ꯃꯆꯥ ꯏꯉꯣꯕ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯏ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯑꯙꯤꯀꯥꯔ ꯑꯩꯅ ꯄꯤꯔꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛꯁꯨ ꯅꯠꯇꯦ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯕꯤꯁꯨ ꯊꯣꯔꯛꯇꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯂꯩꯕꯥꯛ ꯂꯩꯗ ꯄꯤꯗꯨꯅ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛ ꯂꯩ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏꯕꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯔꯦꯗ ꯀꯨꯏꯅ ꯅꯆꯥ ꯌꯥꯎꯗꯕꯒꯤ ꯅꯊꯣꯏ ꯋꯥꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯈꯨꯟꯕ ꯅꯆꯥ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯅꯪ ꯋꯥꯕ ꯐꯔꯅꯤꯗꯣ ꯕꯦꯝꯃ ꯏꯁꯣꯔ ꯂꯩꯀꯣ ꯏꯁꯣꯔ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯆꯠꯈꯤ ꯏꯉꯣꯕ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯁꯨ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯃꯇꯨꯝꯁꯨ ꯆꯥꯎꯔꯦ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯂꯥꯏ ꯂꯥꯠꯄꯒꯨꯝ ꯂꯥꯠꯇꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯗꯨꯅ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯌꯥꯏꯕꯤ ꯑꯃꯗꯤ ꯏꯉꯣꯕ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯅꯥꯒꯁꯨ ꯃꯍꯥꯛ ꯄꯨꯟꯕ ꯀꯤꯖꯩ ꯃꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯀꯤꯖꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯏꯇꯠ ꯇꯠꯇꯅ ꯃꯍꯥꯛꯄꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯜꯂꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯃꯍꯥꯛꯄꯨ ꯂꯛꯅꯩ ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯃꯇꯨꯝ ꯀꯅꯥꯒꯁꯨ ꯄꯨꯟꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯆꯍꯤ 3-4 ꯁꯨꯔꯕꯁꯤ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯎꯕ ꯐꯪꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯃꯃꯧꯗ ꯍꯥꯏ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯏꯅꯦꯝꯕꯨ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯃꯤꯠꯇ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯏꯁꯨ ꯑꯃꯠꯇꯗꯤ ꯎꯕ ꯄꯥꯝꯃꯤꯅꯦ ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯅꯊꯟꯇꯅꯤꯗꯣ ꯅꯪꯅ ꯃꯄꯥꯜ ꯁꯥꯠꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯙꯥꯔ ꯁꯟꯗꯣꯛꯀꯅꯤ ꯏꯅꯦꯝ ꯑꯁꯤꯒꯤꯗ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯅꯪꯅꯁꯨ ꯏꯕꯨꯡꯉꯣꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯇꯥꯅꯧ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯝꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯩ ꯆꯥꯛ ꯇꯣꯛꯂꯒ ꯉꯝꯕꯗꯤ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯇꯨꯃꯤꯟ ꯐꯝꯃꯤ ꯉꯝꯕꯅ ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯂꯥꯡꯂꯦꯟ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯦ ꯉꯝꯕ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦꯕ ꯑꯉꯥꯡꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯌꯥꯎꯅꯤꯡꯕ ꯃꯇꯝꯗ ꯃꯥ ꯌꯥꯎꯖꯁꯅꯤ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯂꯥꯡꯂꯦꯟ ꯀꯞꯂꯤ ꯈꯟꯗꯕ ꯌꯥꯗꯦ ꯈꯟꯗꯕ ꯌꯥꯔꯛꯇꯦ ꯏꯃꯥ ꯄꯥꯕ ꯁꯣꯟꯖꯤꯜꯂꯛꯂꯤ ꯃꯁꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯁꯦ ꯉꯝꯃꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯉꯝꯕ ꯐꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯕ꯭ꯔꯕ ꯂꯥꯡꯂꯦꯟꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯅꯤ ꯄꯥꯁꯤꯟ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯈꯨꯝꯃꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯉꯥꯡ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯗꯣ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯃꯄꯥꯜ ꯁꯥꯠꯇꯕꯤ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯦ ꯇꯥꯉꯝꯕ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯣ ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯂꯦ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯈꯤꯒꯦ ꯑꯩ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯀꯞꯊꯣꯔꯛꯂꯦ ꯉꯝꯕ ꯇꯞꯊꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕꯧꯅꯗꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯣ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯂꯥꯡꯂꯦꯟ ꯍꯤꯛ ꯀꯞꯇꯨꯅ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯂꯩꯁꯥꯅ ꯑꯔꯣꯟꯕꯗ ꯆꯠꯆꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯏꯆꯥꯗꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯂꯥꯡꯂꯦꯟ ꯀꯞꯄꯤ ꯉꯝꯕꯅ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯈꯤꯕꯕꯨ ꯅꯤꯡꯗꯣꯟ ꯄꯣꯝꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯦꯡꯅꯔꯤꯕꯁꯤꯒꯤ ꯈꯟꯒꯗꯧꯕꯅꯤ ꯁꯤ ꯀꯞꯀꯅꯨ ꯏꯃꯥ ꯍꯣꯏ ꯇꯥꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯃꯃꯧ ꯑꯁꯤꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯍꯣꯡꯂꯛꯂꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯅꯤꯡꯂꯛꯂꯤ ꯅꯣꯡꯃ ꯉꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯕꯨ ꯀꯧꯁꯤꯟ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯂꯥꯡꯂꯦꯟꯅꯁꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯇꯥꯔꯝꯃꯤ ꯉꯝꯕꯒꯤ ꯃꯄꯥꯅ ꯏꯃꯧ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯇꯧꯕꯇꯕꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯕ ꯇꯉꯥꯏ ꯐꯗꯕꯅꯤ
ꯄꯥꯕ ꯑꯗꯨꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯗ ꯑꯉꯥꯡꯒꯤ ꯋꯥꯕꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯃꯔꯩ ꯌꯥꯎꯖꯔꯛꯁꯅꯤ ꯍꯧꯖꯤꯛꯁꯦ ꯆꯍꯤ 4-5 ꯁꯨꯔꯕꯁꯤꯐꯥꯎ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯕꯁꯤꯅꯗꯤ ꯀꯣꯟꯅꯗꯤ ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯎꯀꯣ ꯏꯃꯧ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯁꯅꯨ ꯌꯨꯝ ꯑꯁꯦ ꯃꯥꯒꯤꯁꯨ ꯃꯌꯨꯝꯅꯤ ꯃꯥꯅ ꯂꯩꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯔꯣꯏ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯁꯤꯟꯊꯔꯛꯂꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯁꯥꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯁꯪꯕꯤ ꯄꯥꯈꯠꯅ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯃꯁꯥ ꯇꯥꯁꯤꯟ ꯐꯝꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯇꯨꯅ ꯃꯁꯥꯒꯤ ꯃꯁꯥ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯤꯄꯥꯏꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯁꯤ ꯏꯃꯥꯗ ꯍꯥꯏ ꯏꯆꯥ ꯀꯩꯗꯧꯔꯕꯒꯦ ꯂꯥꯡꯂꯦꯟ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯛꯂꯕꯅꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯅꯆꯥ ꯂꯥꯛꯂꯕꯅꯤ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯄꯥꯜ ꯁꯥꯠꯇꯕꯤ ꯃꯍꯩ ꯌꯥꯟꯗꯕꯤ ꯑꯩꯅ ꯃꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯁꯥ ꯇꯝꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯊꯔꯣꯁꯪꯕꯤ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯅ ꯑꯁꯤꯕ ꯑꯃꯒ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯨ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯑꯩꯅ ꯋꯥꯔꯧꯕ ꯐꯥꯎꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯒꯤꯅꯤ ꯑꯩꯁꯤ ꯏꯃꯥ ꯏꯔꯥꯟ ꯂꯩꯔꯝꯃꯤꯅꯦ ꯊꯔꯣꯁꯪꯕꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥ ꯀꯞꯀꯅꯨ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯅꯪ ꯀꯞꯀꯅꯨ ꯏꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯝꯕ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯦ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯃꯛ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯁꯥꯅ ꯃꯪꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯔꯣꯁꯪꯕꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯊꯃꯣꯏ ꯀꯥꯏꯔꯤ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯔꯣꯁꯪꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯂꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ ꯊꯔꯣꯁꯪꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯀꯧꯕ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯔꯣꯁꯪꯕꯤ ꯃꯈꯨꯗ ꯂꯥꯇꯦꯟ ꯃꯆꯥꯗꯨꯃ ꯄꯥꯏ ꯃꯅꯤꯡ ꯃꯌꯥꯗ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤ ꯀꯣꯟꯅ ꯊꯪꯗ ꯎꯔꯦ ꯃꯆꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯌꯦꯠꯁꯤꯟꯅꯕ ꯂꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯔꯣꯁꯪꯕꯤ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯈꯥꯝꯃꯤ ꯃꯥꯡꯂꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯏꯃꯥꯗꯤ ꯃꯥꯡꯂꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯁꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯅꯆꯥ ꯍꯤꯡꯅꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯆꯥꯕꯨ ꯈꯥꯝꯕꯤꯔꯅꯨ ꯏꯃꯥ 이마기 이베마 시 이마나 하이베 일 아둠나 떠오거든 마카드 kumlo si langlen imana haiba illo taade langlen mamana haiba ma taade phiedu mangaksamda yetsinduna usa amada amuk kisinaba lakne madawado tharo sangbi masindagi hainingdaba wadu khangai haiki isudu hingli imagi langlen nangi nasado ngasisu hingli ne langlen chap leptuna mamadi yingli asukoi base imana na phamdagi lotuna lakpan chumi ai isu nangi nasado ngasisu hingli ni bema uthak adudagi langlen prabrakum tharaktuna mamagi sagan paiduna tahana hangi ima mayeksing hayudu mayeksing sima asumadu kari aigona mayeksing na haibiyo imana miyangi minok maisaki bana isubu ikut sibakna khong amagi manakta songlaba napidugi marakta hundoktuna thamlambani langlen masapumba thak nikli sauningba warobana hemankhibana simbala dudagi wahi amatasu mahak thokidre tharo sangbi makha tarai nupa malaktuna isubu puduna sanki isudo moina masa sakna dumak yokre langlen khonjel thokna kaptuna mamada langtakna na hangi ba jadu kadai lai ai chapiyo jagi manakna chatsi ma si jagi manakna chatsi kari kino imana egi phamna nachagi phamna suk sauna minamliba ayo ima kari kino ima lankre isaga minamlu
Ima lankre. Langlen angawbi amagum machinda murum son may kay khangda chatpa hoki. Ja, ai cha, ima, ai cha. Ai cha gi manakta chatki ima. Tharo sangbi masagi khudang adu phaduna ima gi bema si wakalam ta tawo. Ima ai bu phagano ai isagi nakta chatki. Ai chauni gi ima, chauni gi. Hausik ti thiek ima ga hayeng nongalaga chatsise. Ima ga chatse Langlen makudu thangalak tu ai chado ima ai chado mama ai thasida amuk ta phau che na kon phangjang khidabani ai bu chagi nak ta pubiyo ai chau ni gi ma ugani ima na soidani isabu puduna satkani moida wari pumbali tu ima na isubu lauduna isada sinaga ima lai isagi tamak ima lai Masabu themjin numidang aduma leli. Mathangi nong hek ngan baga tharo sangbi masabu puduna ingobagi yum tamna lai. Khanghauban inakhibani numit aduda ingobagi matu aduna ingobagi yum adu irai laina tharo sangbi mana khangba ngamlibani. Mingon na hangbadagi maming mathasu khangba ngamle. Thongal hek janglakpaga uri sumangda nupi amaga angang pungkak sarba nupa masa amaga mitkhumbi sana duna lairibadu. Langlen madu ubada mamada tahana hangi. Ima asira ai isado asira hayo ima. Tharo sangbi masabu themjili ima gi Langlen tapthau nang tumina layo. Ima wari saki. Langlen tumina laiki adubu masado khangningbana di ngai ngamda makutu suru takna dun lepi tharo sangbi na kai gumba mata sibo ingobagi yung oirabra. Masaga mitkhumbi sana duna leirambi yaibi buliba mamit ado thadok-tuna kanano khan yenglai. Sana matum masak khangdaba mi lakpaduda mamagi marumda laisinduna tumilaiki. Langlen angang aduda munna yengi yaibina. Hoi mani kana oibiraba. Bema aibu waphamsi karamna hairasigi. Yaibi ngaksana na ine kari wapam oirabano. Tharo sangbi yaibigi tungda lotuna laiba angang aduda yengduna. Angang asibu yaibina phatkhubi ai isan kaidorake noma chahi mari muki mamangda nongna phudet phuna suba numit aduda ningtha angauba na yomduna ibungo duna purakib angang ado atai kanagi sunati ma ai isuni wafam adu tabada yaibi masa pumatu sumni mibaiba phaurakle masabu mathadagi setuna pukhigadobagum masada phaurakle Tharo sangbi Langlen makut tin makatai. Sida lepliba nupi ase atay kana sunati. Angang adubu hek pokliba. Masagi masak uba pangzajibi mamaduni. Yargadi ibema. Angang adu mama sida sinabi ine nakong paiduna haizani. Yaibi marak phat tatuna sauna masabu phat pamkhatuna hairabi. Noibu kana nasaksu amta khangti. Ngasi ka gyum asilaklaga nakoy na igi isabu piyo hairibado nakoy say miribra kana mama igi phamdagi isabu munba ngamgadaba mi thapko lai makna langtuna su mama igi phamdagi isabu munbadi matik nati wafam kharado hairam yaibi masabu puduna imungda prep jangkiduna thong adu khangthing thingsinki Langlen kaptuna ima ija pukre igi salawo sima jabu mukta lawo Tharo sangbi sangsindu thong thili adubu yaibi mana hangba kauba laikhidri. Phanaguina mama masa yaibi na thong hanglakpa ngairami adubu hangba kauba laitrabaduda upai leita makoi hanki. Mathangi numita muk lakpadadi yum adu solondun lairami. Thangnaba mida hangbada ayuk anganbada yum honglani haiduna hairami haina tharo sangbi mangonda tamlari. Tharo sangbi asa kairi. Asuk thuba yaibi amadi ingobagi phirep asida khangbasu ngamle kaidaunungda masubu magi mafamda sinaraklaroi haiba samaski minok maisa kirubaduna ngasidi tharo sangbi saina phangli masagi punsi mangba haidu oirani ningamdabana thamoi adu sakli masagi matau uraga amuka hena thamoi kaiba haibadu oirani Langlen masu masa kaina maisakna angaubi amagum numit khuding kaptuna leli Kanada hairuni penda wakat tampham leite laibakini khan thamoi laiman oi siba ngai ni hingli mahak hingli